ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯟꯗꯣꯛꯆꯕ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ngasi thauramda sizinajariba akhoi mobile number 7630944377 number amuktang gahanu ningsingjage 7630944377 thamjariba mobile number asida call tawbiraktuna mamangda call yamna toina phangbikhidaba caller singna saru yabirau thagachari ngasi gi ahanba caller laukachage Hello. Hello. Isagi ming laifam amuktang haibiyo. Tera angjam midagi bhani ko. Taram noksari ngasigi hello tabining ba live phone program gi thorom da saruk yabirakpa. Isagi apamba isai haibiyo. Lap ki kan nawboy ga sarita thokpa. Sai dokta tajagi. Hoi. Ado isai sibu kana kana taminagadabano. Kano diamond le dio thawai ala tabir punam ka tami nazar ge thagachari ado isai se ahan ba caller soi bire mate matanga ngang thok piram ba yagadro madam sai de ta ba ka koi mai sai ngang le thai ti kai su kai ba leite ado mamang daga ti call se kya rak phang bikre anira thangla ngasi gi program se mamang da call yamna toina phangbikhidaba caller sing da khulong chaba pijabani thagachari han boina fajabai sei makhan birakpa dudi sei khudol tamjarake mayam punamuk taminase love film sidagi nawboy amadi sarita ani puna sakminariba SK moirang themgi mayekta jiangam kamaina thawai hapiribe seini
ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯄꯥꯝꯃꯦ Hello. ꯑꯩ ꯀꯛꯆꯤꯡꯗꯒꯤ ꯑꯉꯧꯕꯤ ꯂꯥꯟ ꯐꯤꯂꯝꯒꯤ ꯊꯥꯖꯔꯨꯗꯅ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯀꯣ ꯏꯊꯥ ꯊꯥꯖꯗꯅꯒ ꯍꯥꯏꯔꯛꯄꯒ ꯌꯥꯎꯖꯥꯠꯂꯣ ꯌꯥꯎꯗꯨꯅ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯍꯣꯏ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯏꯅꯤ ngasi ahanba thengnajaba mali mamangda atopa program-singdaga tawjagare ahum maira tawjagare kharadi kuire ada hantaki phangdaba ngasi mu phange ado isai sibu khoidabiri be isai sibu tahaning ba haitare ko maruma pangsing minga happy ga doba lebibro mapang hattaroya diamond taiba khoi mayam club tajarage ado angobigi khonjel dagi mateng matang tajaningi kari khanbi hoi mateng tasak hoi itha thajarudana nangansi hairapa ngore happy ankhai laite ngai bagi ankhai laite ngai bagi itha thajarudana megana Thagasari haijaba matamda harau harau aisai se nungaiba mutta haitare mate matang mayamda sagi khonjal dagi lanthok piramba makha tarakpadi hamom sadananda amadi kabita gi khonjal dagi muktaminasi isai gi sairengba moirang them inau sairangba arkijiten lang film sigi sai taminasi itha thajarudana nangna nungsi hairakpa ingau ngau re ai hak se ngam khai leitre nungai bagi pang khai leitre nungai bagi itha thajarudana nangna nungsi hairakpa Sandokjariba hello tabiningba live phone program gi tharom ngasigi oina call phangdriba mamangda yamna toina call phangdaba singda khudong jaba pijabani tharom asida saruk yabiba toina call phangbiba singna ngasigi tharom asida lepina na basu Diamond Radio gi maikedagi noloksari meeting dugi athado meeting dugi athado nangna hai fenokhiba minut dugi maram do khangle ngasidi ai haksu khangle ngasidi ai haksu itha thajarudana nangna nungsi hairakpa chahi kaya khallakpa oiroi darawa khiba ho chahi kaya khallakpa oiroi darawa khiba phongda luraga shaurakara khalluba kokle ngasidi chingnawa kokle ngasidi chingnawa itha thajarudana nangna nungsi hairakpa itha thajarudana nangna nungsi hairakpa ingau ngau re ai hak se ngam khai leitre nungai bagi pam khai leitre nungai bagi
Mathangda caller ama lokhatchari. Hello. Hello, madam. Isagi ming leifam do mungta khangjage. Ai thawal hau kadagi kem chibai thagi ne madam. Bijeta ka oi madam. Hoi. Ngasi nahan ba thengnajabani yam nungaijai charu yabirakpa karamba isai tabiningba leibige. Sangita tung thamna sakpani madam. Hoi. Isai me haibi. Sakinu kaidoba si tawdo. Adu nung tan tadrege. Hoi. Bi Vidyavati Sharamana sakhiba matam isaidagi amu cover song oina sangitana sakdokpase ko. Ado isai sibu kana kana tamina ningba miyoi sing. Madam ai amani da hajarakke madam. Haibiyo. Thanga inamdagi dasnema aduga jenima aduga akoi mama ituki duga teranjana aduga abunga inaunupa ipanupa anan aduga ite nupi Sophia akoi gai tazaragi. Hoi ado mayam budi hapire do isai se yam marau laiba yam nungsibi isai makhange do isai sibu hena tahaning bagati laitabro. Adum layangani madam. Hoi. Ado call phangba mamangda kayagumadi phangkhre aduga tharom karamba tharom sing sanaga khoidana tabige Diamond Radio gi tharom sing sibo. Madam ai ayambanadi loin tajayeba ko madam. Hoi. Aduga adum loinamak tajay haitare. Thagachari. Do call sidi ke amu phangbikrage. Hello tabining ba live. Call te ai anirak tang phangda ngai madam. Hoi. Ngasi ahumlak suba laibak phabani haitare mayamna call phangdabagi awaba marak sida ngasi di laibak phabadagi thengnajare wari ngaihaksu sanaba phangjare loina na isai phajaba amsu taminaga dawre ko. Madam. Thagachari adudi. Ahumlak nati madam anirak khatane. Hoi. Thagachari adudi khanbirakli bisai nungaina muktaminasi mayam puna khudol tamjarake. Sangita Sungkhamgi khonjelda Bijayanta Kumar Saramana Saireng Baisai Kudol Tamjari Taminasi. Chingsangi pareng lapta nangi khonthang yairi lai jagi fijang nangi mire lotli Chingsangi pareng lapta nangi khonthang yairi lai jagi fijang Nangi mire lotli chakhiba taraba nanna pukharo mayap se loina pukharo mayap
우망나 항니 낭부 까리 콤니 아이나 이풋나 티니 낭부 까람 콩니 아이나 우망나 항니 낭부 까리 콤니 아이나 이풋나 티니 Sandokjariba Hello Tabiningba live phoning program Thauram asida sisinajariba ikhoigi mobile number 7630944377 Hello Hello. Ming leifam hanam ta khangjage Ram khangbo dagi medal sadani kawe. Network se khara di nungaitre ado karam bai sei tabiningba laibi haibiu I nangi isai panthang yang putagdan patata. Hoi yam fajaba isai ni ko panthau nang bu nungsiba film isai kana kana taminagani haibiu Dan yang ngai yang jaba kuji nama makatang haptage. Haibiu Anawam gadi pemilana. Sina dum yabirabro Ya darage medan tumana. Ayam na aina sum khanjabada mingsing asina han batajabani do mamang daga ti atoba toba program sing da saru yabi kibaga ti laibirabro Medam ano el program da hantaka umma tin sudere. Hoi ngasi se amura anirak phangba kolar yam thingnajai yam nungaijai aigi oina di hanba thingnajaba ngaktani ado ai sei sibu madam gi khonjel dagi mateng matanga ngang thokpiraga mayam daga tahan bi base hoi hoi kaisu kaiba leite ado corona sigi hojik leiba marak sidadi matam se kamai kamai taroga lenbirige corona maram modara laikai amma kana bayad dana yamna problem yam leire tameda hoi thengna bani ko aigi magi migi haiba leitana pithvi pumbada laiba mayam sida loinamak thengnari ba ngaktani na koisu thengnamina bani soida ngamdana na de yektana laibiu haijage thagachari khanbirak paisai amuk tamina se dudi khudol tamsage nangai film sidagi Goriana saklibe saini Surjit Khuman gi mayekta poiri thoksomna thawai hapiriba khudol tamjari tamina se
ꯌꯦꯡꯂꯒ ꯀꯅꯥꯅ ꯁꯛꯄꯤꯒꯅꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯀꯅꯥꯅ ꯁꯛꯄꯤꯒꯅꯤ ꯅꯥꯎꯁꯨꯝ ꯏꯁꯩ Hello. Hello. Madam taye. Isagi ming leifamdo amuktang haibiyo. Ai Herok Patunga lekai Thoi. Thoi. Thoi karamba isai ta sige. Madhuri na sakpa nangi nushira to baido. Waiku film gi isai se. Hoi adum ta banjage yaga trabada. Ya daba laite ko yani thoi taminasi ado manglan daga satning baga yaubro adu kai do taw de da sum thoi gi ngang thorokpa haidorokpa do sum taning tawbani ko lana loganu ado isai se tabining ba hapning ba tabining ba kita ke haibiyo Sana Thoi na Yaipok-dagi amaga Khongjom-dagi Asai na amaga dagi ko inong family-ga punna tarage nida. Ado ahanba isai mayekse hairakanda haiphet sakkadawbagi mawong sumalebako. Ado mate amatang tathokse. Hoi Thoi-gi khonjel-dai mate amatang tathokse. Makha tarakpa Madhuri-dagi amuk samjinjarakke. Hoi mate among jarake nida. Hoi. Nangi dushira Thagatsari Thoi yam fazana haijaruba matamda ko mate matang mayam gi nungainina ba khudol tambiramba thagatsari makha tarakpa Madhuri gi khonjel dagi taminasi waiku film dagi dina oinam gi mayek tama samangna thawai hapiribe saini Saishaklibi Madhuri. Nangi nushira manglaludala chage Nangi wakhagi sangsarud tinjage Nushi bandiyo thambiyo maraleva thamoi se Nushiro Jage nangi wakhage sansarud tinjage
Hello. Hello. Call tawbirakliba isagi ming leifam haibiu. Isagi leifam Kongpan tumekay ming na kay sa sangata. Kongpan haibibra hojikise. Kongpan hai. Asalata haiba ming sina. Ngasi na ahanba ming si tajabani. Ado ngasi soidanamaki ngasi na ahanba call phangbibo iramgadaba mali. Chumbibro. Mane dam na hai ni dam mai program la chat adagi program am lai lecture taya pungning wa loi ni ta ba. Ai to god phangja ba ngasi na ma phangja. Ado kongpal da gini so haibire aduga program se dum internet ki khuthang da tabirira aduga radio gumba da signal phangbibro. Radio gidi phangja de ne da me da internet no da YouTube da mobile len ta jam ne da. Video da try to radio de phangja. Hoi phone dagi tana phone tawraga phone ga phangba se yamna lak leiba numit haitare ngasi se ko. Ado call phangbiri ngai sida mayam ga punna taminage na khanbige na ningbiri be sei se amtang haibiro. Ina ma philangi mayam Arvin Pusparani SK Mangang ke mayam chakpa. Hoi afawa singer mayam punjilaga. Mayam punna chakpa isai to inta jan. Ado asalata program suloina tabiri na haibiri ko. Ado haujikan sibu kari yumda kari honabiri. Lockdown manung se yumda dum leibirabra. Madam ai pisha jam ne da pisha ba to lockdown lo chan ga lo jaga ba ni lockdown manung ni na nang leiba chu phangja tra lo cha ba lo pa lo jaga ra chan. Fi sum sa ko duga laibiri na haibi bani yam nungai je do isai phajaba am su khalle ado isai se kana taminagani do tamini ba adaki YouTube ta kengle jai ko mayang punna taminagani ni ta ngasi hanba call phangba sibu isa da kari phauge harau ba nungai ma phauge da nungai ngai da isai mateng masak tokpa se adum hena nungai ba oi bane do isai se mateng tang taja hoge asalata dagi kudol tambiramo madam mo ko ki ta ta na mateng ka tang hoi yang mate khasik tang Thagachari mate khasik tang oiraga su ko Tharom sigi magun hapiram bani na khanjage thagachari Inama film tagi Pusparani Danuvi SK Mangang Arvin Kavira amadi Rosan Thaudam apunbagi khonjelda Rasmani ayakpamna sairengba nanau sagol mangna thawai hapiribe isaini khudol tamjari taminasi Leina na yum living thi lay Leinam na cho living si lay In lavi mai thong ni pa mu lay Ai gi ma pok pu sum had lay No look na ai bu yeng livi Mingo na thau le livi Go rege Jamlavi tanavi yungi mau Jamlavi tanavi yungi mau Minung sina thalaba hoy gi nung siba nahaktani thawai oi riba hoy gi thawai oi riba nung siba Nesai gonda dei satam jage
ꯅꯨꯡꯁꯤꯒꯤ ꯑꯣꯏꯖꯔꯒꯦ ꯄꯣꯂꯣꯏꯁꯨ Hello. Hello. Isagi ming leifam haibiu. Ai tabul dagi LK Chanvi. Taram noksari. Garam bai sai ta sige. Ai thamoi sikregi satkai be thamoi lerang to se do tung ko tale. Yam phajabi sai ni ko. Ado Chanvi isai se kana kana taminagani. Khoi diamond tai ba video diamond video tai ba khoi am lai tarage. Hauzik sibu kari tawbiramino. Tum isai taramane madam thawa. Em tawram Isada pakhatpagumba se kaim leitaba male bako.
yam simple oina dum wari se tawba dum yai ado call sibu kayara ka di phangbi khrage Diamond Radio gi program da ai na ha hum mari ra kumba ji phang gre na nang gi da isai gi thorom da ko na ado program sing se karam ba isana khoida bi ba hai tare ta haudraga di nungai ta ba program ga lebi bro achin ba thabak ka chathok padagi as ai ngasi du ta haudre kana leiba adum nungai ta hai je live chat program jaw do nungai tre lewa ko gi adum matam ji to jaw de to na hong da ba adagi ken gi athing gi sai phakar ta hauda sum ba jam nungai te hoi Ming waron ta hauda jam nungai te hoi adum program sing se dum thawai yauna tabiri haibase khangjare thagachari ado chanbi dagi sei se mate amatang ta jahoge mayam gi mahul silaga sei ngam bode sei heitre khajik ta bo heitre bo haisibo heitre ai ben kai gino isai ga se yumda chak thongna ga sum ngang bi dab jalo ana ga zu ma nang na ji ai philom ta tanja se yam phangdabani na phangi ngai da manghan janing da bhai tare chanbi na ga karamai ni sai ngang thorake ga ta sum taning bhai tare ko nang jara gi mis mathang sai nang jara hoi kai su kai ba leite thagachari ngaihakhtang wari watai sanaba phangba aduga pambi ba isai amasu mayam puna tamina bagi khudong sabadu masu phangjare ado isai se tahaning ba maruma pang sing ming happy ga do balai bibra habiu ming hapsa rogi dan radio tari ba degi last time ga lai ba mi koi pulap kajare ne hoi khudol tamjara ge tudi tamina si aidi thamoi bi khre film sidagi Arvin amadi Pusparani gi konjen da Narendra Ningombana Sairengba Tony Ahibamna Sairangba isai Satkai re thamoi gi leirang Satkai re thamoi gi leirang yingning darang nangbu Shiba Pamuba famduna yengla su penai da mai thongni nungsibi pamubi nungsibi pamubi से खागली बनी लगते
ꯆꯠꯂꯨꯅꯤ ꯑꯃꯨꯛꯀ ꯅꯥꯅ ꯎꯜꯂꯕꯗ ꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟꯅ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯅꯦꯛꯇꯔꯥꯏꯅ ꯅꯨꯡꯁꯤꯕ ꯁꯟꯗꯣꯛꯆꯔꯤꯕ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯗ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯈꯥꯉꯕꯣꯛꯇꯒꯤ ꯃꯦꯝꯊꯣꯏ ꯃꯦꯝꯊꯣꯏ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯀꯔꯝꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕꯤ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯖꯣꯟ ꯏꯂꯥꯡꯕꯝꯅ ꯔꯤꯀꯣꯚꯔ ꯑꯣꯏꯅ ꯁꯛꯇꯣꯛꯄ ꯑꯊꯥꯞꯄꯗ ꯀꯧꯔꯒ ꯇꯧꯕ ꯇꯥꯖꯒꯦ ꯍꯣꯏ ꯑꯣꯖꯥ ꯇꯤꯀꯦꯅ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯃꯣꯍꯟꯅ ꯖꯣꯟ ꯑꯦꯂꯥꯡꯕꯝꯅ ꯀꯚꯔ ꯑꯣꯏꯅ ꯁꯛꯇꯣꯛꯄꯁꯦꯀꯣ ꯍꯣꯏ ꯑꯗꯣ ꯃꯦꯝꯊꯣꯏ ꯏꯁꯩꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯗꯣꯏꯅꯣ ꯗꯥꯏꯃꯟ ꯇꯥꯕꯤꯕ ꯃꯌꯥꯝꯒ ꯇꯥꯖꯔꯒꯦ ꯑꯗꯣ ꯃꯦꯝꯊꯣꯏꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯏꯇꯥꯔꯦ ꯇꯦꯂꯦꯟ ꯍꯟꯇ ꯁꯔꯨꯛ ꯌꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯏꯁꯩꯁꯦ ꯑꯗꯨꯝ ꯉꯪꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯔꯕꯅꯤꯅ इसे मतेंग मतंग तासिको दुदे होय अथापद कौरगनु नंदरे रंसिदा थैंक यू मैडम थागचरी मेमथोय अदुदी मखा तारकपसिदी जोन एलांगबमदगी तामिनसी खुदोल तमचरी
chinh lô la na lấy chil không nết na na pai rak lo ra ai bu sa khap tôi vợ chek la oi na loi vi chinh lô la tahanjari bai se sigaloinana ngasigi damakta di halo tabining ba live phone program gi thoram matang asida losinjari thagachari channel asina tonga tongan ba pungpham singda sandokchari ba program singbu tabi duna thagat piriba nungsi jaraba channel asigi listener sing YouTube live streamer sing tonga tongan ba media da tabi riba maruma pangpum namak pusu haningai leitana thagachari thorom sing asi tamina khibaga loinana ayuk pung mapan darakpa matamdagi chandokpa haujarakliba channel asigi ahanba thorom pareng loisinjanabagi pungja yoksinjarakli anisuba thorom pareng numidawairam pung manga taba matamda makhal mathel kyagi thorom singamu mayamga thengnaminarasi ahanba thorom pareng gi oinadi thorom loisinjanabagi ayabadu lawjari pumnamakpu loisilakpada pusparani laishrom na amukahana khurumsari